Wari asigi ahanba sinda Swedengi un yamna taba mafam amada yum amagi manunda couple ama leirami Jack amadi Ingrid. Jack na mafam aduda leiribagi maramdi mahak hanana sathiba contract killer amani. Paisagi damak mi kaya ama halami. Mahak na paisa lauduna miyoy kaya ama hadkre. Aduna mahak fattaba thabak aduda mai onsinba pahamdre haiduna mafam aduda mahak leirakibani. Miyoy kudingdagi lapna ingna chikna amadi santi oina hingba mahak pamlami. Aduna mahaki girlfriend aduga mafam aduda leirami. Jack na mahaki wari adubu mahaki girlfriend da kaidonungda haidokti. Mahak contract killer amani haiba. Ingrid su Jack ki maramda kadisu khangba tawramde. Ingrid ki mafam dadi Jack yamna chamba misak amani. Makhoi anina mafam aduda nungaina leirami. Adubu karigumba kanda Jack na khali. Kanagumba ama laklaga mahakpu hatkigadra haina. Ayuk anganba amani makhoi ani walking thoragi. Makhoi na khongbul khara urami. Ingrid na hairami. Sadan basingi khongbul mali haina. Jack ti khangi madu sadan basingi khongbul nati haiba. Mahak na hanana asigumba kaya amani mahak Thinakiba. Aduga mahak na fawi. Karigumba kudong tiba ama thokodawri haiba. Mahak na khangi mahakpu hatpa mi soidana lakli haiba. Maram aduna girlfriend da hairami. Mafam sidagi chelo haina. Aduga makhoi ani marum amada chenselle. Marum aduda hek yorukpaga nongmai na kablagi. Jack ki chingnaba pumba koi. Jack furitagi nongmai ama lauthoraktuna. Em dawnaba hotnai. Ingrid angakpa fawi wakhal lakhali Jack achamba mi nati haina. Jack na manglom na changsinduna makhoibu hananaba tawriba misak adubu nongmai maru ama khaktana misak adubu halami. Mangda tariba misak adugi manakta sangsinduna check tawi. Ingrid khara pakhatuna Jack ki manakta sangsinduna polista pau pisira haiduna hangami. Adubu Jack na yaramde maramdi mahaki aronba pumba khangkhrani khanduna. Ingrid na hanjin Jack ta hairami polista pau pisira haina. Matang aduda Jack na khankhre madudi Ingrid asi aigi aronba khangkhraba mali haina. Aduna Jack na hairagi adudi nang police karuro. Ingrid na police kauba chatnaba honai. Tanja aduda Jack na tungdagi mahaki nupi adubu kaptuna hatkre. Nakan amaromdana nupa amana mahaki partner adubu Jack hatlaga laklagani haiduna mahak ngaiduna leirami. Jack na tungdagi changsilaktuna nupa adusu kaptuna hatle. Mahak na khali mafam asida miyoy ani laklabanina atopasu lakpa yai. Aduna ai mafam sida leithavada kudong chadre khanduna khonglei thuna Sweden thadoktuna mahak laklame. Italy gi sahar rom da yoragi mafam duda handler Pavel ga thengnarami. Jack na thogdok adugi matang da wari pumba loina maglirami. Pavel na hairaki nahaki nanakta nupi amasu yaukibadai. Jack na hai chomi. Adubu mahak na di kanada su pau pikiba leite. Aina asengba adu khangdringaida mahak aina hatkre. Wafam adu tawada Pavel sauningba fawi aduga hairaki. Nang na khangni duni nangi thabak asidi araiba nati. Yamna kudong thiningai oiba thabak amani. Aduna nang na thanta leiba tai. Kanagumba amaga loinana leiba yadi. Karigumba nang na kanagumba amaga leirabadi mahak nangi yeknaba oirakpasu yai. Aduna amuk hanna nupi amagi wakhalda nahak ngauge khangano. Jack wafam adubu thazarami. Adubu aingonde attack tawrukpa miyoysing adudi thidokpa darkar oi. Mahak na Pavel da hairami. Pavel na nang thawai wagano. Ai athubada khangdoknaba tawge. Aduga nang sahar asidadi leiba yade. Mafam sida nang leibada kudong thiningai yamna oi. Aduna nang manak nakpa kungang amada aina thage. Mafam duda nahak safe oina leiba fangani. Wafam adu hairaga Mr. Pavel na mobile phone amadi gari show ama pirami. Aduga ai nangonda masigi mobile phone da contact tawrakani. Mathangi sinni Jack village adugi makaitam na gari thoduna laklame. Aduga village adu yorogi kungang adu yengbada mahak khara khajik mafam duda lainingdaba fawi. Aduga mafam duda laidiba miyoysing aduna mahak pu yenglami yengliba miyeng adusu mahak singnaba fawi. Aduna handler na layu hairiba mafam du safe oigadaba mande khanduna mahak mafam adudagi gari mamai lairiga laklame. Jack wakal munna khanthaba miyoyni mahaki thabak khuding gyan laina loksing laina tawba misak amani. Aduna Pavel na pirakpa mobile phone adusu mahakna turial lang thakre. Mobile phone aduda track tawrukpa yadanaba. Jack sahar amada laklami mafam duda mahaki apartment ama leirami. Mafam aduda mahak safe oina mathanta leirami. Mahak masamak natana mafam aduda mahak lay haiba kanana su khanglamde. Mafam duda masak lotuna leirami. Kanada su mahaki identity khanghalamde. Mina maming hanglabasu mahaki maming Edward kawi haina khumlami. Adubu miyoy ayambana American haina mahak khangarami. Nungti numit kudingi
ꯑꯗꯨꯒꯤ ꯀꯣꯐꯤ ꯍꯣꯇꯦꯜ ꯑꯃꯗ ꯃꯍꯥꯛ ꯆꯪꯂꯝꯃꯤ ꯃꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯍꯪꯂꯕꯁꯨ ꯃꯍꯥꯛ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯈꯨꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯍꯦꯛꯇ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯦꯆꯤꯟ ꯑꯃꯗ ꯀꯣꯜ ꯗ꯭ꯔꯤꯡ ꯊꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯦꯆꯤꯟ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯐꯝꯗꯨꯗ ꯐꯥꯗꯔ ꯑꯃ ꯂꯥꯛꯂꯝꯃꯤ ꯐꯥꯗꯔ ꯑꯗꯨꯅ ꯃꯦꯆꯤꯟ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯖꯦꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯃꯦꯆꯤꯟ ꯑꯁꯤ ꯑꯃꯨꯛꯇ ꯌꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯐꯥꯗꯔꯗꯨꯅ ꯑꯩꯅ ꯈꯪꯉꯤ ꯅꯍꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯟ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯇꯂꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩ ꯐꯣꯇꯣ ꯂꯧꯕ ꯄꯥꯝꯃꯤ ꯐꯥꯗꯔ ꯑꯗꯨꯅꯗꯤ ꯖꯦꯛꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯂꯧꯔꯝꯗꯦ ꯑꯗꯨꯒ ꯈꯪꯉꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯐꯥꯗꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯛ ꯅꯣꯡꯃ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯈꯔ ꯍꯦꯟꯅ ꯈꯪꯅꯤꯡꯏ ꯑꯩ ꯑꯗꯨꯒ ꯅꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯒꯦꯁ ꯑꯃꯅꯤ ꯖꯦꯛꯅ ꯐꯥꯗꯔꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯀꯅꯥꯒ ꯃꯔꯨꯞ ꯑꯣꯏꯕ ꯄꯥꯝꯗꯦ ꯐꯥꯗꯔ ꯑꯗꯨꯅ ꯑꯩꯗꯤ ꯐꯥꯗꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯁꯤꯕꯨ ꯅꯍꯥꯛ ꯌꯥꯗꯕ ꯇꯧꯕꯤꯒꯅꯨ ꯖꯦꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯐꯥꯗꯔ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯈ꯭ꯔꯦ ꯍꯥꯏꯕ ꯖꯦꯛ ꯐꯥꯗꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯔ ꯄꯣꯊꯥꯅꯕ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯏ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯏꯪꯒ꯭ꯔꯤꯗꯄꯨ ꯅꯤꯡꯁꯤꯡꯂꯛꯏ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯁ꯭ꯋꯤꯗꯦꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯖꯦꯛꯅ ꯍꯦꯟꯗꯂꯔ ꯄꯥꯋꯦꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯪꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯪꯂꯝꯃꯤ ꯄꯥꯋꯦꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤ ꯅꯇꯤꯛ ꯂꯩꯗꯅ ꯐꯣꯟ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯤꯕꯅꯣ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯐꯔꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯦ ꯈꯟꯒꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯕꯛ ꯑꯃ ꯂꯩ ꯊꯕꯛ ꯑꯗꯨꯗꯤ ꯈꯔ लाꯏꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯒꯗꯕ ꯊꯕꯛ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯄꯥꯋꯦꯜꯅ ꯍꯟꯗꯛꯇꯤ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯅꯪꯅ ꯑꯐꯕ ꯃꯈꯜꯒꯤ ꯁ꯭ꯅꯥꯏꯄꯔ ꯒꯟ ꯑꯃ ꯁꯦꯝꯕ ꯇꯥꯏ ꯒꯟ ꯑꯗꯨꯒꯤ ꯃꯦꯛꯁꯤꯃꯝ ꯔꯦꯟꯖꯇꯤ 4 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯍꯟꯒꯗꯕꯅꯤ ꯖꯦꯛꯅ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨꯕꯨ ꯌꯥꯔꯝꯃꯤ ꯄꯥꯋꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ ꯃꯈꯥꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯃꯍꯥꯛꯅ ꯈꯪꯍꯟꯒꯅꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯖꯦꯛ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯐꯥꯗꯔꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯐꯥꯗꯔꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯐꯥꯗꯔꯅ ꯖꯦꯛ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯅ ꯖꯦꯛ ꯅꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯥꯎꯊꯣꯛꯄ ꯇꯥꯏ ꯖꯦꯛꯅ ꯋꯥꯈꯜ ꯍꯟꯖꯤꯟ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯥꯟꯖꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯦꯛ ꯃꯥꯔꯀꯦꯠꯇ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯃꯔꯤ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯎꯕ ꯐꯪꯂꯝꯗꯦ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯅꯨꯄꯤ ꯑꯃ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯅꯨꯄꯤ ꯑꯃ ꯖꯦꯛ ꯃꯐꯝ ꯑꯗꯨꯒꯤ ꯊꯪꯅꯕ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯦꯇꯜꯗꯥ ꯅꯨꯄꯤ ꯑꯗꯨꯅ ꯇꯦꯕꯜꯗꯒꯤ ꯄꯦꯄꯔ ꯑꯃ ꯊꯥꯗꯗꯨꯅ ꯖꯦꯛꯅ ꯄꯦꯄꯔ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤ ꯋꯥꯔꯤ ꯍꯧꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯑꯩꯍꯥꯛꯅꯤ ꯅꯍꯥꯛ ꯁ꯭ꯅꯥꯏꯄꯔ ꯒꯟ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯀꯔꯝꯕ ꯔꯥꯏꯐꯜ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯃꯝꯇ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯝꯃꯤ ꯖꯦꯛꯅ ꯅꯣꯠ ꯇꯧꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯂꯝꯃꯤ ꯖꯦꯛꯅ ꯅꯨꯄꯤꯗꯨꯗ ꯍꯪꯉꯤ ꯅꯨꯄꯥ ꯑꯁꯤ ꯅꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯔꯥ ꯍꯥꯏꯅ ꯃꯦꯇꯜꯗꯥꯅ ꯅꯠꯇꯦ ꯑꯩꯍꯥꯛꯇꯤ ꯏꯊꯟꯇ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩ ꯈꯪꯗꯦ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯦꯛ ꯇꯦꯟꯁꯟ ꯍꯦꯟꯅ ꯀꯥꯔꯝꯃꯤ ꯖꯦꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯏ ꯅꯨꯄꯥ ꯑꯃ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯔꯠꯃꯦꯟ ꯑꯗꯨ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯆꯪꯂꯛꯂꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯏ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯕꯒ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯦꯝ ꯇꯧꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯄꯥꯔꯁꯦꯜ ꯂꯥꯛꯄ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯄꯥꯔꯁꯦꯜ ꯑꯗꯨꯕꯨ ꯀꯂꯦꯛ ꯇꯧꯏ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯏ ꯒꯟ ꯑꯗꯨ ꯑꯦꯁꯦꯝꯕꯜ ꯇꯧꯕꯗ ꯆꯪꯒꯗꯕ ꯃꯆꯥꯛꯁꯤꯡꯅꯤ ꯃꯍꯥꯛꯅ ꯄꯥꯔꯠꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯑꯃꯒ ꯁꯝꯖꯤꯟꯅꯔꯝꯃꯤ ꯖꯦꯛ ꯀꯣꯟꯇ꯭ꯔꯦꯛ ꯀꯤꯂꯔ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯒꯟ ꯐꯖꯅ ꯁꯦꯝꯕ ꯁꯥꯕ ꯍꯩꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯄꯥꯔꯁꯦꯜ ꯂꯥꯛꯂꯤꯕ ꯈꯨꯠꯂꯥꯏ ꯈꯔ ꯑꯗꯨꯅ ꯇꯪꯈꯥꯏ ꯈꯛꯇꯃꯛ ꯃꯍꯥꯛ ꯁꯦꯝꯕ ꯐꯪꯏ ꯑꯗꯨꯅ ꯑꯋꯥꯠꯄꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯖꯦꯛ ꯁꯍꯔ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯑꯃꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯈꯛ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀ꯭ꯂꯥꯔꯥ ꯀꯧꯏ ꯀ꯭ꯂꯥꯔꯥ ꯑꯃꯗꯤ ꯖꯦꯛ ꯃꯈꯣꯏ ꯑꯅꯤ ꯏꯟꯇꯤꯃꯦꯠ ꯇꯧꯏ ꯖꯦꯛ ꯃꯐꯝꯗꯨꯗꯒꯤ ꯏꯟꯇꯤꯃꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯐꯥꯗꯔꯒꯤ ꯒꯥꯔꯤ ꯌꯥꯗꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯐꯥꯗꯔꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯁꯦꯝꯃꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯝꯂꯝꯃꯤ ꯐꯥꯗꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯍꯥꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯗꯤꯅꯔ ꯆꯥꯒꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ
Jack su asum wakhal tawduna father gi yumda numit adu laklami father aduga wari sabana Jack nungai ba fawi Jack na mafam aduda photo ama thekni father amadi nupa macha amaga makhoi ani chak chana wari sanai photo aduda yauriba nupa adu kanano haiduna Jack na hanglami father na matam amada mahak so mafam asida leiramani haujikti mahak mafam sidagi khara chatlaga leiba workshop amada mahak mechanic ama oina thabak tawdiba misakni asumna numit adu hokre mathangi numini father aduna lambi taklakpagi matung ina mahak mafam duda laklami Jack na gari thogduna mafam aduwa yorokpada gari adu khajik yahandre aduga workshop aduda changlagi maramdi Jack na assemble tawriba gun adugi part kharadi mafam asida phangba yai khanduna nupa aduga mahaka thengnare nupa aduna hairagi ai foreigner singi gari semde Jack na makhatai ai father adugi mamana bani wafam adu hek tabada nupa aduna Jack pu manungda kausilli makhata na Jack na masin thizin aduna ai isamak mechanic amani aina aigi gari asibu semjaba yai aduna nangi workshop asidagi part khara lauraga aigi gari da hapa mathau tai ai paisa pumba pijage nupa aduna di paisa low haibusu mahak yaramde Jack su mahak na pamba part sing adu mathang yengduna ariba gari sing adudagi part sing adubu laurami mafam adudagi mahak laktuna mahak na assemble tawriba gun adubu loishinaba mahak thaurang tawi nungdang suppa thabak tawi nungdang aduda rifle adu assemble ayamba loire aduna mathangi ayukta rifle adu test tawba laklami rifle adu su mahak na pamliba adumak oire numit adugi nungdang da mahak club te chalubadagi mahak mathanta halagi mangonda inaba nupa adugi gari mamang da khamdun leirami mahak manak nakpa hotel amada changduna hotel manungda leiramba nupa aduna Jack ki manak ta sangsilaktuna envelope ama piragi envelope adu hangdoktuna yengi Sweden da thokiba thokdok adugi matangda newspaper aduda yauriba photo sing adu mahak na urami mahak gyan tarami madudi mangonda kanagumba amana yengsili haiba aduna mahak sahar asi thadoktuna satpatare hajuna mahak khalami adubu sahar thadoktringaida mahak rifle adubu deliver tawba mathautai numit aduda mahak na Pavel da pau pirami rifle adu loire haina Pavel na hayeng metal da railway station da lakani mafam aduda mahak nahaka thengnaduna rifle adubu sino aduga nangi paisa adusu mangondagi collect taw Jack yumda halagi mahak na numtigi lakpa lambi da mahak laklamde atopa lambi da laklami mayum yoroki nungdang chuppa nongmai adu manakta thamduna mahak nungdang adu lelami mathangi ayukta train station aduda metal da ngairami metal da yorogi makhoi ani rifle adubu test tawba jungle manung amada laklami Jack na rifle adugi parching adubu ningthina fi amana yomduna leibak makha aduda thamlami metal da yenghali metal da na rifle sing adubu yamna expert ama oina amamamta mahakna assemble tawi Jack khangi madudi metal da su rifle expert amani haiba metal da na aim tawduna nongwai adubu test tawi Jack na khangi mahak yamna haisingba shooter amani haibasu metal da na rifle adu pamlami adubu rifle adu khara adjust tawnanaba Jack ta khangali aduga Jack ta tangkhai paisa ama pet tawi hairagi metal da na hairagi rifle asi mathangi tha hawalakpada ai pami aduga nahaki awat pa paisa sing adusu numit aduda fangani makhoi ani mafam adudagi kainare aduga Jack makhata na town aduda hapta ama ani leithapa tari Jack wakhal ngahak pothanaba mahak Clara gi manakta lagi makhoi ani ngahak romance tawi intimate su tawi Clara na su Jack pu Mr. Butterfly haina Jack ta kawi mafam adudagi Jack amuk halagi thabakta mahak mai onchali rifle adu ayamba ready da leire nongma Jack mayum da halakpada mahaki matungda inerakpa nupa adu mahak na thengnai nupa adu na su Jack ta attack tawragi kona thangda nupa adu Jack na tanaduna Jack na hatkre mahak na handler Pavel da phone tawduna khangali aingonda inarakliba miyoising asi kanano Pavel na nahak matam pumbada alert oina layo aduga rifle adu athuba matamda nahak loishinaba thabak taw nahak mafam aduda rifle adu loiraba matungda nahak sahar adu thadoktuna satkiba yagani Jack na hairagi aigi tungda kanana tanari Pavel na amuk hairagi madu aina thiribani nang thawai wagano wafam adu haidina Pavel phone kakre Jack nungdang chupa tumba yaramde maramdi mahaki mamita Ingrid ki masak adu hanjin urame mahak na khangi mahak lankre haiba mafam aduda mahak halamdabasu yabani mahaki karisu mara leitaba miyoini aduga aigi girlfriend adubu ai isamang hatkiba mahak wakal khajik nuaite asumna mahak tumba yadaduna father gi manakta laktuna father bu thengnai father na hairagi ngarang nungdang nangna leidiba mafam aduda miyoy ama murder taram
ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯈꯪꯉꯤ ꯅꯪ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯂꯣꯏ ꯑꯩꯅ ꯍꯥꯟꯅꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯐꯥꯗꯔ ꯑꯃꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯉꯝꯕꯅꯤ ꯖꯦꯛꯅ ꯃꯈꯥ ꯇꯥꯔꯒꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯥꯔ ꯃꯦꯀꯥꯅꯤꯛ ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯁꯣꯁꯥꯏꯇꯤꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯕ ꯇꯥꯕꯅꯤ ꯅꯍꯥꯛ ꯀꯦꯊꯂꯤꯛ ꯄ꯭ꯔꯤꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯍꯥꯛꯅ ꯀꯅꯥꯕꯨꯁꯨ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯅꯤ ꯖꯦꯛꯅ ꯀ꯭ꯂꯥꯔꯥꯒꯤ ꯕꯦꯒꯇꯒꯤ ꯅꯣꯡꯃꯩ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯅ ꯀ꯭ꯂꯥꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯖꯦꯛꯅ ꯆꯤꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯖꯪꯒꯜꯗ ꯗꯦꯠ ꯇꯧꯕ ꯂꯥꯛꯏ ꯀ꯭ꯂꯥꯔꯥ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯨꯖꯩ ꯂꯨꯖꯕ ꯀꯥꯔꯛꯏ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯀ꯭ꯂꯥꯔꯥꯅ ꯃꯍꯥꯛꯀꯤ ꯄꯔꯁꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯅꯕ ꯇꯧꯏ ꯖꯦꯛ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯀ꯭ꯂꯥꯔꯥꯅ ꯄꯔꯁꯇꯒꯤ ꯁꯟꯁꯀ꯭ꯔꯤꯟ ꯑꯃ ꯂꯧꯊꯣꯔꯛꯏ ꯀ꯭ꯂꯥꯔꯥꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯦꯛꯀꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯤ ꯍꯥꯏꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯂꯥꯔꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯍꯥꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯔꯁꯇ ꯒꯟ ꯌꯥꯎꯏ ꯍꯥꯏꯕ ꯅꯍꯥꯛꯅ ꯎꯈ꯭ꯔꯦ ꯒꯟ ꯑꯗꯨ ꯑꯩꯅ ꯏꯁꯥ ꯉꯥꯛꯊꯣꯛꯅꯕ ꯄꯥꯏꯖꯕ ꯒꯟꯅꯤ ꯁꯍꯔ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯃꯤ ꯐꯠꯇꯕ ꯑꯃ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯒꯟ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯖꯤꯟꯅꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯖꯦꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯀ꯭ꯂꯥꯔꯥꯅ ꯃꯍꯥꯛꯄꯨ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯗꯦꯠ ꯆꯠꯄ ꯑꯗꯨꯅꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯁꯍꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯦ ꯉꯁꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯎꯅꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯀ꯭ꯂꯥꯔꯥꯅ ꯆꯪꯁꯤꯟꯗꯨꯅ ꯖꯦꯛꯇ ꯀꯤꯁ ꯇꯧꯏ ꯅꯍꯥꯛ ꯅꯊꯟꯇ ꯆꯠꯈꯤꯅꯨ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯄꯨꯕꯤꯌꯨ ꯖꯦꯛ ꯌꯨꯝꯗ ꯍꯜꯂꯛꯏ ꯋꯥꯈꯜ ꯃꯊꯥ ꯈꯔ ꯁꯥꯏ ꯀ꯭ꯂꯥꯔꯥꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯊꯗꯨꯅ ꯗꯤꯁꯥꯏꯗ ꯇꯧꯏ ꯃꯗꯨꯗꯤ ꯔꯥꯏꯐꯜ ꯑꯗꯨ ꯗꯤꯂꯤꯚꯔ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯀ꯭ꯂꯥꯔꯥꯁꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯁꯍꯔ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯗꯤꯁꯥꯏꯗ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯥꯏꯐꯜ ꯑꯗꯨ ꯁꯦꯝꯒꯠꯄ ꯑꯃꯨꯛ ꯍꯧꯔꯛꯏ ꯑꯗꯨꯒ ꯔꯥꯏꯐꯜ ꯑꯗꯨꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯔꯥꯏꯐꯜ ꯑꯗꯨ ꯗꯤꯂꯤꯚꯔ ꯇꯧꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ ꯖꯦꯛꯅ ꯃꯥꯔꯀꯦꯠꯇꯒꯤ ꯁꯨꯠꯀꯦꯁ ꯑꯃ ꯂꯩꯗꯨꯅ ꯋꯦꯄꯟ ꯑꯗꯨꯕꯨ ꯁꯨꯠꯀꯦꯁ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯥꯞꯇꯨꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯅ ꯑꯇꯣꯞꯄ ꯄꯣꯠꯁꯤꯡꯅ ꯀꯨꯞꯂꯝꯃꯤ ꯄꯨꯝꯅꯃꯛ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ ꯇꯨꯡꯗ ꯄꯥꯋꯦꯜꯗ ꯀꯣꯜ ꯇꯧꯏ ꯔꯥꯏꯐꯜ ꯔꯦꯗꯤꯗ ꯂꯩꯔꯦ ꯄꯥꯋꯦꯜꯅ ꯃꯦꯇꯜꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯅꯤ ꯖꯦꯛꯅ ꯄꯥꯋꯦꯜꯗ ꯍꯥꯏꯔꯝꯃꯤ ꯊꯕꯛ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯔꯤꯇꯥꯌꯔ ꯇꯧꯔꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯄꯥꯋꯦꯜꯗ ꯈꯪꯍꯜꯂꯤ ꯑꯗꯨꯕꯨ ꯄꯥꯋꯦꯜꯅ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯛ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯦꯇꯜꯗꯥꯒ ꯊꯦꯡꯅꯔꯝꯃꯤ ꯁꯨꯠꯀꯦꯁ ꯑꯗꯨ ꯃꯦꯇꯜꯗꯥꯗ ꯄꯤꯔꯝꯃꯤ ꯃꯦꯇꯜꯗꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥꯁꯔꯨꯝ ꯐꯥꯎꯕꯗꯪ ꯆꯪꯂꯨꯈꯤꯒꯦ ꯑꯗꯨꯒ ꯊꯣꯔꯛꯀꯦ ꯃꯦꯇꯜꯗꯥ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯈꯨꯠꯇꯒꯤ ꯒꯟ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯂꯣꯗ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯦꯇꯜꯗꯥꯁꯨ ꯄꯥꯋꯦꯜꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯖꯦꯛꯄꯨ ꯍꯥꯠꯄ ꯄꯥꯝꯂꯝꯃꯤ ꯃꯔꯝꯗꯤ ꯄꯥꯋꯦꯜꯒꯤ ꯃꯤꯠꯌꯦꯡꯗ ꯖꯦꯛ ꯑꯍꯜ ꯑꯣꯏꯔꯦ ꯃꯍꯥꯛ ꯊꯕꯛ ꯑꯃꯠꯇꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯋꯦꯜꯅ ꯈꯜꯂꯝꯃꯤ ꯖꯦꯛ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯂꯩꯔꯝꯃꯤ ꯈꯔ ꯈꯖꯤꯛ ꯆꯤꯡꯅꯕ ꯐꯥꯎꯏ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯒꯟ ꯑꯗꯨ ꯂꯣꯗ ꯇꯧꯏ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯦꯇꯜꯗꯥ ꯃꯄꯥꯟꯗ ꯊꯦꯡꯅꯩ ꯃꯍꯥꯛꯅ ꯖꯦꯛꯄꯨ ꯁꯨꯠ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯕꯁ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯃꯦꯇꯜꯗꯥꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯇꯟꯖꯥ ꯑꯗꯨꯅ ꯌꯥꯔꯝꯗꯦ ꯃꯦꯇꯜꯗꯥꯅ ꯑꯋꯥꯠꯄ ꯄꯩꯁꯥ ꯂꯧꯊꯣꯔꯛꯇꯨꯅ ꯖꯦꯛꯇ ꯁꯤꯟꯅꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯦ ꯖꯦꯛꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯀ꯭ꯂꯥꯔꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯖꯦꯛꯀꯤ ꯃꯇꯨꯡꯗ ꯃꯦꯇꯜꯗꯥ ꯏꯟꯅꯔꯛꯏ ꯂꯝꯕꯤꯗ ꯄꯥꯋꯦꯜꯒꯤ ꯐꯣꯟ ꯂꯥꯛꯇꯨꯅ ꯃꯦꯇꯜꯗꯥꯗ ꯍꯪꯂꯛꯏ ꯖꯦꯛ ꯍꯥꯠꯂꯕ꯭ꯔꯥ ꯃꯍꯥꯛ ꯍꯥꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯕꯣꯁ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯖꯦꯛ ꯍꯥꯠꯂꯒꯅꯤ ꯁꯍꯔ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯖꯦꯛ ꯑꯃꯗꯤ ꯀ꯭ꯂꯥꯔꯥ ꯊꯦꯡꯅꯔꯦ ꯃꯦꯇꯜꯗꯥ ꯖꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯇꯦꯔꯦꯁꯇ ꯀꯥꯗꯨꯅ ꯃꯦꯇꯜꯗꯥ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯖꯦꯛ ꯑꯃꯗꯤ ꯀ꯭ꯂꯥꯔꯥ ꯅꯍꯥꯛ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯖꯦꯛꯅ ꯋꯥꯍꯪ ꯍꯪꯉꯤ ꯀ꯭ꯂꯥꯔꯥꯅ ꯌꯦꯁ ꯑꯩꯁꯨ ꯔꯦꯗꯤ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯗꯨ ꯀ꯭ꯂꯥꯔꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯝꯗꯦ ꯃꯗꯨꯗꯤ ꯖꯦꯛ ꯑꯗꯨ ꯃꯦꯇꯜꯗꯥꯒꯤ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯃꯦꯇꯜꯗꯥꯅ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯍꯦꯛ ꯅꯝꯕꯒ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯕꯦꯛ ꯐꯥꯌꯔ ꯇꯧꯗꯨꯅ ꯃꯦꯇꯜꯗꯥꯒꯤ ꯃꯃꯤꯠ ꯑꯃꯗꯤ ꯃꯀꯣꯛ ꯅꯥꯝꯃ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯇꯥꯔꯝꯃꯤ ꯃꯦꯇꯜꯗꯥ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯂꯣꯡꯅ ꯇꯥꯔꯛꯏ ꯄ꯭ꯂꯥꯅꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨ ꯖꯦꯛꯅ ꯍꯥꯟꯅꯅ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯖꯦꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯖꯦꯛ ꯑꯆꯝꯕ ꯁꯥꯟꯅꯔꯣꯏ ꯑꯃꯗꯤ ꯅꯠꯇꯕꯅꯤna ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯟꯈꯤꯕꯅꯤ ꯖꯦꯛꯅ ꯀ꯭ꯂꯥꯔꯥꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯎꯅꯕ ꯃꯐꯝꯗꯨꯗ ꯅꯍꯥꯛ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩꯍꯥꯛ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯖꯦꯛ ꯃꯦꯇꯜꯗꯥꯅ ꯇꯥꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯌꯨ ꯑꯩꯍꯥꯛ ꯍꯥꯠꯅꯕ ꯀꯅꯥꯅ ꯊꯥꯔꯛꯏ ꯃꯦꯇꯜꯗꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯛꯏ ꯄꯥꯋꯦꯜꯅ ꯊꯥꯔꯛꯄꯅꯤ ꯖꯦꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯒꯂꯤ ꯑꯃ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯋꯦꯜ ꯊꯣꯔꯛꯏ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯄꯥꯋꯦꯜꯅ ꯀꯥꯞꯂꯛꯏ ꯖꯦꯛꯁꯨ ꯍꯟꯗꯨꯅ ꯀꯥꯞꯄꯤ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ
ꯑꯗꯨꯅ ꯄꯥꯋꯦꯜꯒꯤ ꯂꯥꯏꯕꯛꯇ ꯄꯥꯟꯗꯨꯅ ꯄꯥꯋꯦꯜ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯛ ꯐ꯭रीडम ꯐꯪꯂꯦ꯫ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛ ꯈꯪꯂꯛꯏ ꯃꯍꯥꯛꯁꯨ ꯄꯥꯋꯦꯜꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯃꯕꯨꯛꯇ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕ꯫ ꯏ ꯃꯌꯥꯝ ꯑꯃ ꯍꯥꯊꯗꯨꯅ ꯃꯍꯥꯛ ꯍꯛꯆꯥꯡ ꯈꯔ ꯆꯣꯛꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯀ꯭ꯂꯥꯔꯥꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯀ꯭ꯂꯥꯔꯥꯅꯁꯨ ꯎꯔꯝꯃꯤ ꯖꯦꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯕ꯫ ꯀ꯭ꯂꯥꯔꯥ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯖꯦꯛ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯖꯦꯛꯀꯤ ꯑꯔꯣꯏꯕ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯃꯈꯥꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯏꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯍꯥꯏꯞ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ꯫ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ꯫